Ngasigi Kangleipaaki Mairagi Newsdagi Maru eba pau khara lakhotjaraga mayamda khullo tamjage. Sugunu achopa lanfam oire ngarang numidang khangtada kuki maintenance singna bom humpurong kapsilakpada BSF jawan ama sokle. Mamang sahigi May 3 dagi hauna Manipurda thokliba kanglu anigi irang asina sathina soalglaba sugunu amadi serau asi kuki maintenance singa nauna akan maongda maikei kayatagi afaba makhalgi nongmai amadi bom top kaya kapsilakpadagi achoba lanfam ama oire ngarang numidang maktada kuki maintenance singna maikai 3 dagi sugunuda bom humpurong kapsilakpadagi amang ata kaya thokre pause asina sugunuda laidiba khunja kayadagi fangba paugi matung innadi ngasi ayu pung 3:45 taba matamda sugunuga lonariba Churachandpur district ki donyanglomdagi kapsilakpa bom ama sugunu makha hainingkong hariba mafam asida pokhaibadagi bom machena pambadagi BSF ki jawan ama sokle asopo jawan asi hospital laikanabagi damakta pukre hairi hainingkong hariba sugunu ki makha thangba sarukta lairiba mafam asida BSF ki amadi khulngapa khunja volunteer singa loinana khulngak laibani ngasi ayu donyanglomdagi bom amadi nomai kapsilakpadagi bom ama pokhaibadagi bom machena paduna BSF ki havilar ama sokki mahaki maming samdata kawi riflesman number na 1250176 ni mahaki oi thangba lengjum amadi thabak ki sarokta bom machena panduna soi khudakta sugunu PIC da pukhatuna laikanaraba matungda Imphal gi North AOC da lairiba Rajmedi City da pukhatuna haujik laikanari hospital lagi fangba paugi matung inadi mahaki fibam karisu khudongthiningai oidre haidi kuki militant singna bom amadi nomai kaya leptana kapsilakpa aduda khulngapa khunja volunteer sing amadi state security force na handuna akanba maongda nomai kapki laibak fawbadi hauji fawbada state security force amadi khulngapa khunja volunteer sing di aso apanangkide haidi khunja singna phongdorapagi matung inadi ngarang numidang asi khwaidagi kanna kuki militant singna sugunu khulasi purum muthalage habagi maongda lalolfai dongyang serau Makha Khongnang Khongsabi hariba Churachandpur district ki mafam asidagi sugunu khul sinba thungna bom humfurong kapsilaktuna pokhaiki kuki maintenance singna kapsilaba bom sing asina sugunu khaide makha laikai awang laikai nafa changfa makhong sugunu khongnang khong sugunu bazar gi cinema hall mamangna singba mafamda bom thadaduna pokhaiki maduda mi siba amadi aso apandi yaukide adubu nakna leiba yum kharadi yamna sauna amang ata thoki haidi khunja kharana phongdoropagi matung innadi bom kapsilakpaga loinana nongmaisu leptana kapsilaki bom kaplakpa aduda arangba mangalga loinana pairaklaga pukhaiki hariba bom makhal asi kuki militant singna sijinaba oiramloi maduna makhoibu saugapa Central Security Force khut yauna kaplakpa oigani haina thajanari ngasi ayuksu dongyang lalon faina chingba mafamdagi kuki militant singna nongmai round kaya kapsilakpa aduna nungthil pung 12 makhairom taba fawba mata nomai kaplaki hari kuki militant singna akanba maongda bom amadi nomai sijinaduna landarakpa asida khunja sing laifam chafam khangdare ason ana yawba ahal laman sing amadi nupi angang sing safagadaba mafamda haujik thaidoktuna lairi oiriba fibam asida Manipur laingaki maikaidagi haujik fawba kuki militant sing asi tawthoknabagi lakhafam thokpa thabak amata lakhotana lairiba asisu pendaba phongdongnarakli Panba yabadi pause asimaktadasu lalolfa dongyang hariba Kakching district ki sugunuga thangnana lairiba Churachandpur ge mafamsing asida kuki maintenance sing thomjinduna laikre loinana bunker kaya sagatuna laibadagi sugunu makha laikai amadi awang laikai gi mafamda drone kaya hanna thagalaktuna attack tawnaba sem saduna laire haina kaya hanna phongduna Manipur laingak ki mafamda khangan khrabani adubu hariba matam aduda laingak ki miyeng changduna intelligence ki akopa record lauduna kuki maintenance sing asi tawthngnaba thabak chapchana lokhalamba tarabadi hauji kuki maintenance sing na khulingduna akanba mongda afaba khuchu khulai sijinaduna sugunu amadi serau maitei khulda landaraktuna khunja micham sing asi awaba mayuk nariba asi thoklamloidabani Mikhal ki thabak taruklabadi Minister Oigera MLA Oigera Maru koklaga chapchana warakani committee Hauji Manipuri oiriba fibam asida center amadi state laingakna Mikhal gi damak langba horakpagi mami tarakliba asi yamna laibak thiba amani nena ta driva lamdam asida center amadi state laingaki MLA Minister amatna Mikhal gi thabak thoram taruklabadi miyamna miyoi adu maru koktuna chapchana warakani haina khoiramban ima kaitel joint coordinating committee
KIKJCCꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯃꯅ ꯍꯥꯏ ꯊꯥ 4 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇꯔꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2023 ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯦꯅꯥ ꯇꯥꯗꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯐꯝꯅꯆꯤꯡꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯈꯜꯒꯤꯗꯃꯛ ꯃꯤꯌꯥꯝꯗꯒꯤ ꯚꯣꯠ ꯅꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯔꯨ ꯀꯣꯛꯇꯨꯅ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯗ ꯌꯥꯎꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯑꯣꯏꯕ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯑꯥꯏꯟ ꯂꯩ ꯍꯥꯏꯕ ꯈꯪꯍꯜꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ SP ꯑꯃꯗꯤ DC ꯁꯤꯟꯗꯣꯛꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ CM ꯂꯥꯜ ꯄꯣꯜ ꯁꯁꯄꯦꯟ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯁꯤꯁꯤꯄꯨꯔꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯌꯥꯎꯅ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡ ꯊꯨꯒꯥꯏꯕꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤꯁꯤꯡ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯁꯤꯁꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯉꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯕꯒꯤ ꯃꯔꯝꯁꯨ ꯍꯪꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡ ꯉꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯌꯦꯡꯅꯕ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯃꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯑꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ ꯂꯩꯉꯥꯛꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯒꯤ ꯀꯟꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯈꯨꯠꯇ ꯀꯂꯝ ꯄꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ ꯂꯩꯒꯗꯕ ꯏꯆꯥꯁꯤꯡ ꯑꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯑꯃꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯅꯁꯨ ꯄꯦꯟꯅꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯁꯤꯃꯣꯜ ꯁꯥꯃꯨꯁꯣꯡ ꯑꯃꯗꯤ ꯂꯣꯛꯆꯥꯎꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯣꯏꯔꯦ ꯈꯨꯟꯖꯥꯁꯤꯡ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯁꯅꯥꯁꯥꯕꯤ ꯁꯕꯨꯡꯈꯣꯡ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯁꯅꯥꯁꯥꯕꯤ ꯈꯨꯜꯒꯤ ꯃꯅꯤꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜ ꯈꯔꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯕꯪꯀꯔ ꯀꯌꯥ ꯁꯥꯕꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯨꯟꯖꯥ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯟꯖꯥ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯤꯃꯣꯜ ꯁꯥꯃꯨꯁꯣꯡ ꯑꯃꯗꯤ ꯂꯣꯛꯆꯥꯎ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯑꯁꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 200ꯒꯤ ꯃꯊꯛꯇ ꯊꯣꯝꯖꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯎ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯁꯅꯥꯁꯥꯕꯤ ꯁꯕꯨꯡꯈꯣꯡ ꯈꯨꯅꯧ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯉꯁꯤ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁꯕꯨꯡꯈꯣꯡ ꯂꯣꯛꯆꯥꯎ ꯁꯤꯃꯣꯜ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯁꯤꯟꯈꯤꯕ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯇꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ꯫ KH ꯀꯤꯁꯟ ꯋꯥꯏ ꯇꯣꯀꯦꯟ ꯑꯃꯁꯨꯡ ꯑꯦꯔꯥꯖꯦꯠ ꯂꯩꯈꯤꯗꯕꯒꯤ 15ꯔꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2018ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯇ ꯎꯈ꯭ꯔꯨꯜꯗ ꯊꯣꯛꯈꯤꯕ ꯂꯩꯕꯥꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ KH ꯀꯤꯁꯟ ꯋꯥꯏ ꯇꯣꯀꯦꯟ ꯑꯃꯁꯨꯡ ꯑꯦꯔꯥꯖꯦꯠ ꯂꯩꯈꯤꯗꯕꯒꯤ 15ꯔꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯆꯨꯡꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯉꯁꯤ ꯃꯄꯥꯔꯤ ꯅꯤꯡꯁꯤꯡꯀꯣꯜ ꯂꯨꯞ ꯃꯅꯤꯜꯅ ꯁꯤꯟꯗꯨꯅ ꯆꯩꯔꯥꯞꯀꯣꯜ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯥꯛꯇ ꯂꯩꯕ ꯃꯄꯥꯔꯤ ꯅꯤꯡꯁꯤꯡꯀꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯤꯁꯅꯔ ꯄꯣꯠꯁꯪꯕꯝ ꯁꯣꯅꯥꯃꯅꯤ, ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯌꯨꯝꯅꯥꯝ ꯅꯤꯉꯣꯜ ꯑꯕꯦꯊꯣꯏ ꯗꯦꯕꯤ, ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗꯤ ꯁꯔꯆꯟꯗ꯭ꯔ ꯊꯤꯌꯥꯝ, ꯃꯅꯤꯜꯒꯤ ꯆꯤꯌꯔꯃꯦꯟ ꯁꯣꯔꯥꯝ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍ ꯑꯃꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯦꯟড ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯇꯣꯡꯕ꯭ꯔꯝ ꯕ꯭ꯔꯖꯀꯨꯃꯥꯔ ꯁꯤꯡꯍꯅ
ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯍꯨꯝꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯕꯤꯔ ꯀꯨꯃꯥꯔꯒꯤ ꯁꯩꯁꯛꯄꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯕꯨ ꯁꯩꯊꯥꯕ ꯏꯁꯩ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯄꯥꯔꯤ ꯅꯤꯡꯁꯤꯡꯀꯣꯜꯂꯨ ꯃꯅꯦꯜꯒꯤ ꯀꯟꯚꯦꯅꯔ ꯀꯥꯔꯄꯨꯔ ꯌꯨꯝꯔꯦꯝꯕꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯄꯨꯊꯣꯛꯂꯒ ꯅꯩꯅꯒꯗꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯃꯁꯤ ꯏꯁꯥ ꯏꯁꯥꯒꯤ ꯃꯤꯡꯗ ꯌꯥꯎꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯏꯄꯥ ꯏꯄꯨꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯈꯟꯅꯔꯝꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯅꯤꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯑꯃꯒꯨꯝ ꯃꯤꯌꯥꯝꯅ ꯄꯣꯛꯂꯛꯈꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯩꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯗ ꯁꯤꯖꯤꯟꯅꯕ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕꯗ ꯇꯥꯡ 13ꯀꯤ ꯑꯍꯤꯡ ꯄꯨꯡ 7ꯗꯒꯤ ꯇꯥꯡ 13ꯀꯤ ꯑꯌꯨꯛ ꯄꯨꯡ 3 ꯐꯥꯎꯕ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯩꯀꯥꯏꯅ ꯈꯨꯜ ꯉꯥꯛꯄꯒꯤ ꯔꯣꯁꯇꯔ ꯇꯥꯕꯗ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯗ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯣꯄꯤ ꯃꯍꯩꯒꯤ ꯃꯔꯤꯛ ꯈꯦꯠꯅꯕ ꯕ꯭ꯔꯦꯗ ꯑꯁꯤ ꯏꯀꯣꯚꯦꯟ ꯑꯃꯗꯒꯤ ꯐꯣꯂꯣꯗ ꯄꯨꯔꯒ ꯂꯥꯛꯄꯗ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯜ ꯉꯥꯛꯄ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯐꯥꯔꯕ ꯏꯀꯣꯚꯦꯟ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔꯅ MN01G5335ꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯀꯣꯚꯦꯟ ꯑꯁꯤꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯐꯥꯎꯗꯨꯅ ꯃꯣꯔꯦ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯑꯗꯨꯗ ꯔꯣꯁꯇꯔ ꯇꯥꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯗ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕ꯭ꯔꯦꯗ ꯐꯨꯜ ꯂꯣꯗꯇ ꯌꯧꯔꯝꯕꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯪꯁꯥꯏ ꯊꯧꯅꯥꯗ ꯁꯤꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯗ ꯑꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯥꯡꯍꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯂꯧꯖꯔꯣꯏ꯫ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯀꯦꯟꯁꯔꯅ ꯅꯥꯔꯝꯕ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯀꯦ ꯋꯥꯍꯦꯡꯕꯝ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯀꯦꯟꯁꯔ ꯍꯥꯏꯕ ꯑꯅꯥꯕ ꯑꯃ ꯅꯥꯔꯛꯇꯨꯅ ꯃꯇꯝ ꯀꯌꯥ ꯀꯦꯟꯁꯔꯅ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯦꯟꯁꯔ ꯍꯥꯏꯕ ꯑꯅꯥꯕ ꯑꯃ ꯅꯥꯍꯜꯂꯝꯕ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯇꯝꯊꯤꯔꯕ ꯑꯅꯥꯕ ꯑꯁꯤ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯉꯁꯤꯗꯤ ꯑꯩꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯤ ꯍꯥꯏꯅ ꯑꯩ ꯑꯃꯗꯤ ꯀꯦꯟꯁꯔꯒꯤ ꯑꯏꯕ ꯀꯦ ꯋꯥꯍꯦꯡꯕꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯥꯏꯠ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯏꯃꯥ ꯕꯦꯡꯀ꯭ꯋꯦꯠ ꯍꯣꯜ ꯀꯩꯁꯥꯝꯄꯥꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯒꯣꯗꯥꯔꯗꯣ ꯅꯤꯡꯁꯤꯡ ꯃꯅꯥ 2019 ꯐꯪꯂꯛꯂꯕ ꯑꯏꯕ ꯀꯦ ꯋꯥꯍꯦꯡꯕꯝꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯏꯕ ꯀꯦ ꯋꯥꯍꯦꯡꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯑꯣꯏꯕꯅ ꯁꯣꯜꯂꯕ ꯃꯇꯝꯗ ꯆꯩꯁꯨ ꯑꯃꯈꯛ ꯃꯊꯧ ꯇꯥꯕꯗꯨ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯁꯤꯅ ꯆꯩꯁꯨ ꯑꯣꯏꯕꯤꯔꯦ꯫ ꯃꯤꯌꯥꯝꯅ ꯀꯤꯅꯔꯕ ꯇꯝꯊꯤꯔꯕ ꯀꯦꯟꯁꯔ ꯍꯥꯏꯕ ꯑꯅꯥꯕ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯃꯤꯌꯥꯝꯒ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯍꯤꯡꯕ ꯉꯝꯂꯦ꯫ ꯃꯤꯌꯥꯝꯅꯁꯨ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯩꯅꯥ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯏꯊꯤꯕ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯍꯥꯛ ꯃꯇꯝ ꯑꯃꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯑꯦꯅꯥꯎꯟꯁꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯌꯥꯝꯅ ꯑꯩꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯥꯕꯤꯈꯤ꯫ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯗꯤꯐꯔꯦꯟꯇꯂꯤ ꯑꯦꯕꯜ ꯄꯔꯁꯟ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯍꯥꯛꯅ ꯉꯁꯤ ꯏꯖꯔꯤꯕ ꯑꯩ ꯑꯃꯗꯤ ꯀꯦꯟꯁꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯏꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯐꯨꯃꯪꯅꯗꯨꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯨꯔꯕ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯤꯡꯍꯟꯕꯤꯔꯦ꯫ ꯑꯩꯍꯥꯛꯄꯨ ꯉꯁꯤ ꯂꯥꯏꯠ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ ꯃꯅꯤꯄꯨꯔꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯕ ꯑꯁꯤ ꯑꯩꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯂꯧꯖꯩ꯫ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯏꯅꯕ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯩ ꯑꯃꯗꯤ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯁꯔꯆ ꯁ꯭ꯀꯣꯂꯔ ꯅꯟꯗꯣ ꯅꯤꯉꯣꯝꯕꯅ ꯋꯥ ꯉꯥꯡꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯋꯦꯁ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯑꯦꯛꯁ ꯎꯄ ꯑध्यꯛꯁ ꯗꯥꯛꯇꯔ ꯑꯦꯜ ꯕꯣꯕꯤꯅ ꯑꯊꯣꯏꯕ ꯃꯤꯡꯊꯨꯝ LMG ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯋꯥꯈꯦꯝꯆꯥ ꯁꯝꯖꯥꯏꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯁꯦꯔꯣꯄ꯭ꯔꯦꯇꯤꯛ ꯑꯜꯇꯔꯅꯦꯇꯤꯚ ꯃꯦꯗꯤꯁꯤꯟ ꯑꯦꯟড ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯗꯥꯛꯇꯔ ꯔꯣꯃꯦꯟ ꯆꯟꯗꯃꯆꯥꯅ ꯑꯈꯟꯅꯕ ꯃꯤꯡꯊꯣꯜꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ARꯒꯤ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ RC ꯇꯋꯥꯔꯤ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ARꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯎꯅꯈ꯭ꯔꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯦꯞꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯈꯥꯎꯗ ꯉꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ RC ꯇꯋꯥꯔꯤ ꯖꯦꯅꯔꯦꯜ ꯑꯣꯐꯤꯁꯥꯔ ꯀꯃꯥꯟꯗꯤꯡ ꯏꯁꯇꯔꯟ ꯀꯃꯥꯟ ꯑꯃꯗꯤ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯍꯔꯁꯤꯠ ꯇ꯭ꯔꯣꯞꯁ ꯀꯗꯔ
ahum trops laktuna mafam adugi hauzik oiriba fibam yengsinbaga loinana maikai adomda ngak sembagi thabak chathariba Assam Rifles ki official singa unaduna wari sanakre hairi pause asina phangba paugi matung inadi Assam Rifles ki Lieutenant General R.C. Tawalina luchingba Assam Rifles ki team adum helicopter anida ngasi ayuk pung 8:45 taba matamda Imphal East ki Pukhau Lampham gi tampakta thunglaki Makoina mafam aduda thunglabaga loinana maikai adomda housing ngak sembagi thabak chathariba campaigning singi official sing unaduna hauzik thengnariba awa nungaigi wari sanakhibaga loinana mathauda pukning changnaba pautak piramlaga sumnatangi minute 10 rom tamak layamnaga mafam adudagi khonglai thuna hanhi maikai adugi mayapavi amadi CSO singna unabada amadi memorandum pisinba thaurang tawkhiba adusu pisinba nang hawkhide hairi Pawasina hai haukiba numit kayani gi mamangdagi kuki khulai fiber singna Pukhau Santipur gi maikaida lefa laitena bom amadi nomai kapsinduna landarakhi adubu ngarang numidangdagi ngasi nungsu fawbadi karigumba amata tarokhiba laite amaramda Assam Rifles ki Lieutenant General R.C. Tawali General Officer Commanding Eastern Command amadi Lieutenant General Harship Croft Kadar 2 Kadar mafam adudagi border town amar oiriba Moraida chatuna mafam aduda lariba Assam Rifles ki officer singasu unaduna wari sanakre hairi